Online Manipurgi ayuki pau yengbiriba pumnamok puthoi sramna khurumjari ahanbada maruiba pau operation da khulai kaya fagale ngorang Churchandpur district ki Henglep police station ki manung chanba Loilam Court amadi Nalon village ke koibada security force na chathakiba operation da khulai paiba kuki signal lotsin na thamlamba khulai kaya fagat pangamle hairi police ki pau na hai chathakiba operation aduda rocket launcher ama rocket IED taruk motor Pompi ama 7.62 mm gi sniper round ama sniper magazine ama tongan makal gi tiar smoke cell taret riot control rubber bullet ama IED cell ahum helmet ahum BP jacket ahum fiber plate ama fagat ki hairi fagalaba polam sing Henglep police station na khusin nakri haina police ki pau sina hairi kuki sing tagi OIBA legislature yawa tongan ma administration gi demand taliba Churchandpur da based over CSO indigenous tribal leaders forum ITLF na Manipur da tholiba irang asegidama kuki khulsing bu ngak senabagidama tani haiduna United Tribal Volunteer UTB haina mingthonba khulai paiba organization ama linkhatuna masing yamlaba kuki naha singbu volunteer oina recruit tawkhraga Myanmar gi lalolub amada yaholambagidama Churchandpur da leiriba kuki masal gi marakta yamna chawna umkhana bathokle hairi thajaba yaba press na phangba paw amana hai Manipur da tholiba irang asegidama ITLF na kuki fruit ki inkhalakliba naha chanipan rom volunteer oina recruit tawki hairiba kuki volunteer sing adu makhoi gi imung manunggi mioi sing khanghandana makhoi bu Myanmar da thaduna Kachin Independent Army KIA da training pihanki adubu ngarang Myanmar gi Sagan region da leiba Minthar da Myanmar junta gi lanmiga Myanmar da best of kuki khulai paiba singi marakta yamna chawna khuthongna bagi thawdo aduda Churchandpur gi thinggang phaidagi psychotin sat khongsai kobana ha ama Myanmar junta lanmi gi khutta leikhidre hari leikhidraba psychotin sat khongsai gi imong manung gi maikai dagi makoi gi machanupa adu Manipur da tholiba irang asida kuki gi khulsing ngak senabagi damak ITLF na volunteer oina recruit tawkhibani makoi gi macha adu Myanmar junta lanmi gi mathakta lan haunabagi damak Yawan kibanate haina ITLF UTB KNF NC amadi KNO KNA gi makok thongba luchingba singda akanba wafam thambaga loinana leikhidaba psychotin sat khongsai gi asibak chang adu aroiba mathau mangam pangthongna bagi dama imung manungi maikai degi demand tawkhre haidi nakala marom da athengbada phangba thajaba yaba paw amana hai Wi-Fi People's Council ke luchingba singi marakta nakpak ta naraktuna council asi ani thoktuna yamna chawna mungnarakpadagi council asagi president oibata natana Kuki Jo council ke president ki fam supariba Henglian Thanglet ki punsi khudong thiringai oirakpadagi border security force BSF ki personal singna ngak senbagi thabak lokhot khre haidi Editorial kalam dagi lokhochar ke Manipur pumbagi CM ni haibodu tawthorok pathabak na utsi Manipur thokliba thakun helaba lana sina maram oiraga Manipur miyam na chinga masung tamanimakta maning tamna chathok chasin tawba ngamdana leiri Manipur miyam dilayardana chief minister dagi horaga makha taba minister MLA sing fawba Manipur sinba thungna chatpa ngamdri maduna maraibang ninglaba Manipur gi chief minister na Manipur pumba gi chief minister ni haibadu tawthorok pathabak na mayek singno utpana faba oigani haina khali hauji kuki taba mafam sing haibadi Churchandpur kangpokpi amadi morena chingba mafam singda Manipur gi CM na khongda bangamde masidagi handok na jirbam phawba chatpa ngamde maduna kuki singna Manipur gi apunba saktam thugairaga separate administration taliba si hena mayek singlakpagum tawrabra haibasi Manipur miyang gi wahang oiri chief minister na Manipur miyang gi chingnaba si kohanaba Manipur pumba gi chief minister ni haibadu utuna Churchandpur kangpokpi amadi morena chingbada chatuna aihang Manipur gi chief minister ni nakhoi gi pendaba karino Manipur gi apunba saktam thugaiba yaroi aikhoi amato oina puna hingminagadabani haibagi luchingba ama oibagi lofam thokpa thodang adu lawba ngambatai khudam oina hairabada hantakta chief minister na luchingduna Tamenglong district headquarter da state cabinet mifam pangthokhibagum Churchandpur kangpokpi na chingbada su chief minister na luchingduna state cabinet mifam pangthokpa mathau tai maduna tana kuki singna leiriba Churchandpur kangpokpi amadi morena chingba mafamda Manipur lengang na pangthokpam thokpa thabak sing adu masak thongna haibadi Manipur gi apunba saktam thugaina bahonariba sing asi wakal tahanba amadi laksin mangamdrabadi apunba Manipur gi chief minister ni haibadu karamna haigadoribano haibasi miyam gi amato oiraba wahang ama oiragli Manipur da maitai gi lam naga gi lam kuki gi lam amadi maitai pangal gi lam ni haiba amata leite pumnamak Manipur lenga ki oiba lam ni aduna Manipur gi apunba saktam thugaiduna separate administration Honorably Basi Thakun Helaba Pawbada Manipur gi chief minister na luchingduna tholiba lana si loisinaba honaba ngamdribasi yamna lali mamingtagi oina Manipur pumbagi chief minister oidana leirabra haibasini aduga Manipur thugaina ba honabada mangjel thana chongthokliba kuki MLA tara asing asi fawba chief minister na amata oina konsin mangamdriba loinana ain gi oiba thabak chapchana lokhotpa ngamdribasi karigino haibasi Manipur gi miyam gi amata ngairaba wahang oiragli maramaduna Manipur pumbagi chief minister haibadu oibiduna kuki taba mafam singda su CM na mangjel thana chatuna lana si loisinna balofam thokpa thodang adu lawba ngambadai